ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯠꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯣꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯇꯦꯂꯦꯟꯠ ꯍꯟꯠ ꯁꯣ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟꯠ ꯍꯟꯠ ꯁꯣ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ꯫ ngasi thamjariba number asi 7630944377 amuktang gana 7630944377 hariba numbers da mayamna isai sagi haijaba sing koigi isai nataba atopa item sing tawbiranaba diamond radio gi maikai dagi khanganjari ngasi thauram tabiribasing amadi YouTube live streaming gi khuthangda mijeng tabiribasing aikum nursing na taramna okchabagalona mayambu kai khumnaba uchari hojik ngasigi ahanba polkol lokhachagi hello Hello. Tajari ahan bada isagi minga lefam ga haibiu kana oibirabano tang khangjahoge. Hi, ai thawano kam dagi Bidyarani. Bidyarani adom botarano oksari ngasigi live talent han show asigi ahan ba caller oiba ko. Adong ngasigi oina Bidyarani isagi haijaba kari utpigani. Haiji sa kaya de haira. Hoi ngasigi oina di kogi isai se sakpiranu ko kogi isai sakpasimadi kogi sagolsen khudingi su oina damak thamlibani na ngasigi oina di kogi isai na taba haitai tongan ba item singa damak utpirapu yagani. Adi phagi mati am tamjara ke tenagi mamana bani dinagi phagi. Hoi hoi adadi haubiro mayam puna taminasi. Hello. Oh, hai. Tawgi eating tawgi tawragamda. Hoi hoi haubiro mayam puna taminasi. Ai, ito uda buire. Ito uda buire. Ito franda to herba. Kari no hai. Mama ai chocolate thabo. Ito di Kung gala thubira ke ikaw di. Karibo. Ikaw bu kung gala thubira ke ba. Mai si laman kumunyan to ini dagi. Mukpo je to. Dabu. Karibo ito. Murumam sundi ba. Oi. Ito nganu ramen nito. Adu say tawai thobjara pani. Ay buhuranda haide ay buhurangi bide ta uho bro uhowi tao buhuran mani to ay adu thor ko na mini itaw hidi kada buhuranda ni ngobam like ay pawu le bro hanga dilao Hui, chị đi phơi nó coi đâu. Chị đi phơi. Nó phơi vậy đi. Ai mi phơi vậy, hui cái gì trong nó bây giờ đấy. Còn Hai senjari. Thagajari koigi isagi koigi hujiki huigi khonjel se isana dam khongbiri ni ko. Thagari ba. Hujiki koigi huina khongbagi khonjel se isana dam khongbiri ba natro. Hoi. Koigi hui khongbagi khonjel se on tasu mangre koigi hui ko khongse hai tai ko. Aduna koigi ai ko sum khanjaru badi isagi inakta koigi yumgi oina huiga loibase koigi phuraga khutak oina khongali jala na khaluba. Hoi hoi. Khongan le dukan na jam phomje ye phi yo le ba. Ada choro teng ja ta gan sum lo na khong lo le tang ma lo du ala ni ni.
ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯥꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯎꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯣꯡꯕ ꯈꯨꯈꯣꯡꯁꯤꯗ ꯑꯗꯨꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯖꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯃꯇꯝ ꯏꯁꯥ ꯈꯛꯇꯪ ꯂꯩꯔꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯣꯡꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯝꯇꯒ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡꯒꯤ ꯀꯣꯂꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯅꯤꯌꯔꯗꯣ ꯁꯥꯔꯕ ꯊꯦꯡꯉꯀꯥꯟꯗ ꯍꯣꯏ ꯃꯥꯅꯦ ꯑꯣ ꯑꯩ ꯀꯣꯜ ꯇꯧꯕ ꯁꯨꯐꯪ ꯐꯪꯗꯕ ꯑꯩꯁꯨ ꯗꯥꯏꯂꯣగ్ ꯑꯝꯇꯪ ꯇꯧꯖꯅꯤꯡꯗꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯇꯧꯖꯅꯤꯡꯗꯅ ꯇꯧꯗꯦ ꯐꯪꯗꯦ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯁꯦ ꯑꯀꯛꯅꯕꯤꯁꯨ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯌꯥꯝꯁꯦ ꯆꯤꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯟꯁꯦ ꯐꯪꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯄꯨꯝꯅꯃꯛꯁꯤꯅ ꯅꯥꯊꯩꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯐꯪꯗꯅ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯄꯤꯕꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯀꯔꯝ ꯀꯔꯝꯕ ꯏꯁꯩꯁꯤꯡ ꯉꯥꯛꯄꯤꯒꯅꯤ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯀꯩꯀꯩ ꯎꯠꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯊꯧꯕꯥꯜ ꯅꯤꯉꯣꯜꯕꯝꯗꯒꯤ ꯂꯨꯈꯣꯏꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯁꯣꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯁꯥꯔ ꯏꯁꯩ ꯁꯛꯄ ꯌꯥꯒꯗ꯭ꯔꯣ ꯁꯥꯔ ꯏꯁꯩꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯧꯕꯤꯗꯅꯕ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤꯀꯣ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯗꯤ ꯑꯗꯨꯃꯛ ꯏꯁꯩ ꯁꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯝꯖꯗꯦ ꯏꯁꯩ ꯅꯠꯇꯕ ꯑꯗꯨꯏꯒꯅ ꯁꯥꯔ ꯄꯨꯌꯥꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯃꯇꯦꯛ ꯈꯛꯇꯪ ꯊꯤꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯁꯩꯔꯦꯡꯁꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯣ ꯍꯣꯏ ꯌꯥꯝꯅ ꯁꯥꯡꯗꯕꯤꯗ ꯍꯣꯏ ꯊꯤꯖꯒꯦ ꯍꯣꯏ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯀꯔꯤ ꯄꯥꯎꯅꯣ ꯃꯌꯥꯡ ꯄꯥꯎꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯥ ꯈꯣꯝꯗꯣꯝꯕꯤ ꯃꯩꯔꯧꯕꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯑꯌꯤꯡ ꯑꯃ ꯂꯦꯛꯀꯦ ꯂꯦꯛꯐꯗꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯠꯇ ꯆꯥꯒꯦ ꯆꯥꯐꯗꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯠꯇ ꯊꯛꯀꯦ ꯊꯛꯐꯗꯦ ꯁꯣꯝꯗ ꯆꯠꯀꯦ ꯆꯠꯐꯗꯦ ꯅꯀꯣꯛ ꯀꯥꯒꯦ ꯀꯥꯐꯗꯦ ꯅꯀꯥꯡ ꯂꯤꯠꯀꯦ ꯂꯤꯠꯐꯗꯦ ꯍꯥ ꯈꯣꯝꯗꯣꯟ ꯃꯩꯔꯧꯕꯤ ꯆꯦꯠꯅ ꯌꯥꯜꯂꯨ ꯍꯣ ꯍꯣ ꯁꯥꯔ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯩꯔꯦꯡ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯃꯄꯨ ꯁꯥꯔꯒ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯍꯥꯏꯇꯥꯏꯀꯣ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯆꯤꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯗꯅ ꯏꯁꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯩꯔꯦꯡ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯍꯣꯏ ꯁꯩꯔꯦꯡ ꯊꯥꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯕꯅꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯤꯗꯅ ꯃꯌꯥꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤ ꯃꯟꯖꯨꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯈꯣꯏꯗꯥꯖꯕ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯒꯦ ꯉꯥꯏꯍꯥꯛ ꯑꯩ ꯏꯃꯥꯟꯅꯕ ꯆꯤꯡꯃꯤ ꯃꯆꯥ ꯑꯃꯒ ꯆꯠꯃꯤꯟꯅꯕꯒꯤ ꯑꯗ ꯃꯥꯅ ꯇꯧꯕ ꯐꯥꯒꯤ ꯑꯃꯇꯪ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯁꯤꯔꯥ ꯍꯣꯏ ꯍꯧꯕꯤꯔꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯆꯠꯂꯨꯁꯤ ꯀꯩꯗꯧꯕꯅꯣ ꯀꯔꯤ ꯇꯧꯕ꯭ꯔꯣ ꯏꯇꯥꯎ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯂꯩꯕꯅꯤꯅ ꯑꯂꯨ ꯊꯨꯝꯁꯦ ꯈꯔ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯣꯛꯄꯗ ꯀꯔꯐ꯭ꯌꯨ ꯂꯩꯕꯅꯤꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯈꯔ ꯄꯣꯠꯁꯤ ꯊꯨꯅ ꯂꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯏꯇꯥꯎ ꯏꯇꯥꯎꯁꯨ ꯂꯧꯕ ꯑꯣꯏꯅ ꯈꯔ ꯆꯠꯁꯦ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯂꯧꯕ ꯇꯧꯕꯅꯤꯅꯦ ꯑꯩꯁꯨ ꯕꯣꯔꯥ ꯑꯃ ꯑꯅꯤ ꯁꯨꯝ ꯂꯧꯒꯦ ꯈꯟꯕꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯁꯨ ꯈꯔ ꯄꯤꯒꯅꯤꯅꯀꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯠꯁꯤꯀꯣ ꯌꯥꯏ ꯏꯇꯥꯎ ꯆꯠꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯇꯥꯎ ꯅꯪꯒꯤ ꯑꯂꯨ ꯀꯌꯥ ꯂꯧꯕ꯭ꯔꯥ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇ ꯂꯧꯒꯦ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯅꯤ ꯂꯧꯒꯦ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯑꯅꯤ ꯂꯧꯔꯣ ꯑꯩꯗꯤ ꯑꯃꯈꯛ ꯂꯧꯒꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯗꯥꯏ ꯒꯥꯔꯤꯁꯤ ꯄꯥꯔꯀꯤꯡꯗ ꯒꯥꯔꯤꯗ ꯍꯥꯞꯄ ꯇꯥꯕꯀꯣ ꯑꯗꯨꯗꯤ ꯊꯦꯂꯥꯗ ꯄꯨꯍꯟꯁꯦ ꯏꯇꯥꯎ ꯊꯦꯂꯥ ꯅꯠꯇ꯭ꯔꯕꯁꯨ ꯔꯤꯛꯁꯣꯁꯤꯗꯁꯨ ꯄꯨꯍꯟꯁꯤꯔ ꯄꯣꯠ ꯌꯥꯟꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯔꯦ
ꯑꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯠꯁꯤꯀꯣ ꯒꯥꯔꯤ ꯑꯁꯤ ꯑꯂꯨꯁꯤꯗ ꯍꯥꯞꯆꯜꯂꯣꯁꯤ ꯑꯣ ꯐꯅꯤ ꯐꯅꯤ ꯁꯨꯝ ꯕꯦꯒ 3 ꯑꯣꯏꯕ ꯑꯧ ꯐꯔꯦ ꯐꯔꯦ ꯑꯦ ꯏꯇꯥꯎ ꯑꯩꯒꯤ ꯑꯂꯨ ꯑꯃ ꯑꯂꯨ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯦ ꯑꯂꯨ ꯀꯨꯝꯊꯈ꯭ꯔꯦꯅꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯑꯂꯨ 2 ꯀꯨꯝꯊꯈ꯭ꯔꯦ ꯏꯇꯥꯎ ꯑꯂꯨ 2 ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯗꯧꯕ ꯅꯠꯇꯦ ꯑꯂꯨ 2 ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯧꯅꯦ ꯏꯇꯥꯎ ꯑꯗꯨ ꯍꯥꯏꯒꯗꯧꯕ꯭ꯔꯥ ꯑꯣ ꯏꯇꯥꯎ ꯈꯪꯗꯗꯅ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯌꯧꯔꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯏꯇꯥꯎ ꯌꯧꯔꯦ ꯀꯨꯝꯊꯅꯕ ꯇꯧꯁꯦ ꯑꯗꯨꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯑꯩ ꯑꯃꯨꯛꯇ ꯇꯥꯍꯧꯒꯦ ꯀꯩꯅꯣꯅꯦ ꯇꯥꯍꯧꯒꯦ ꯍꯥꯏꯗꯧꯕ ꯅꯠꯇꯦꯅꯦ ꯀꯨꯝꯊꯍꯧꯒꯦ ꯍꯥꯏꯒꯗꯧꯕꯅꯦ ꯇꯥꯍꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯕꯁꯅ ꯃꯤ ꯁꯤꯡꯒꯅꯤꯅꯦ ꯉꯁꯥꯏ ꯑꯂꯨ ꯇꯥꯈꯤꯕꯗꯗꯤ ꯑꯂꯨ ꯑꯗꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯨ ꯑꯂꯨ ꯇꯥꯈꯤꯕꯅꯦ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯈꯥꯗ ꯀꯨꯝꯊꯒꯗꯧꯕꯅꯤꯅ ꯑꯩ ꯇꯥꯍꯧꯒꯦ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯅꯦ ꯏꯇꯥꯎ ꯅꯪ ꯍꯥꯏꯔꯤꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯂꯨꯅ ꯍꯥꯏꯕꯅ ꯑꯃꯅ ꯏꯇꯥꯎꯅ ꯇꯥꯍꯧꯒꯦ ꯍꯥꯏꯔꯗꯤ ꯃꯤ ꯕꯁꯁꯤꯡꯁꯤꯅ ꯃꯤ ꯁꯣꯜꯂꯦꯅ ꯁꯤꯡꯍꯜꯂꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯏꯇꯥꯎ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯝꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯤꯅ ꯏꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯍꯧꯖꯤꯛ ꯇꯤꯟꯅꯕꯗ ꯆꯠꯅꯕꯤ ꯈꯪꯍꯟꯅꯕ ꯏꯇꯥꯎ ꯍꯣꯏ ꯆꯠꯅꯕꯤ ꯑꯩ ꯆꯠꯅꯕꯤ ꯈꯪꯍꯟ ꯇꯤꯟꯅꯩ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯏꯇꯥꯎ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯁꯦ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯅꯠꯇ꯭ꯔꯒꯅꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯀꯥꯞꯁꯦ 2-3 ꯆꯠꯊꯣꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯥꯡ ꯊꯣꯛꯂꯤꯁꯦ ꯑꯩꯈꯣꯏ ꯏꯀꯣ ꯊꯣꯛꯂꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯈꯣꯟꯊꯣꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯗ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯒꯥꯟꯗ ꯆꯪꯉꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯒꯥꯟꯗ ꯆꯪꯉꯣꯏꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯒꯥꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯁꯇ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯒꯥꯟꯗ ꯆꯪꯉꯨ ꯍꯥꯏꯕ ꯑꯣꯏꯔꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒꯨꯝꯂꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯣꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯁꯄ꯭ꯂꯥꯏꯁ ꯇꯧꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯒꯥꯔꯤꯗꯁꯨ ꯇꯣꯡꯕꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏꯅꯤ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗ ꯒꯥꯔꯤ ꯇꯣꯡꯕꯗꯨꯗꯀꯣ ꯑꯩꯅ ꯁꯨꯝ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯑꯗꯨ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯇꯧꯃꯛꯅ ꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯍꯥꯏꯃꯛ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯃꯔꯨꯞꯇꯅ ꯚꯥꯏ ꯑꯗꯨꯏꯗꯨꯔꯥꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ 9 ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯠꯅꯤꯡꯗꯅ ꯑꯗꯨꯒꯤ ꯂꯣꯟꯗꯨ ꯚꯥꯏ ꯃꯌꯥꯝ ꯋꯥꯔꯝꯗꯣꯛꯄꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯁꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯗꯥꯏꯂꯣഗ് ꯑꯃꯈꯛꯁꯨ ꯇꯧꯕꯤꯗꯅ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯨꯛ ꯄꯤꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯍꯩꯖꯕꯁꯤꯡ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯁꯣ ꯑꯁꯤꯒꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯤꯔꯛꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ 7009ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯇꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯐꯪꯖꯗ꯭ꯔꯦ ꯂꯥꯏꯟꯁꯨ ꯃꯁꯥꯅ ꯀꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯉꯥꯏꯖꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯏ ꯌꯥꯝꯅ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯀꯥꯟꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯀꯥꯟꯗ ꯏꯁꯥ ꯏꯁꯥꯒꯤ ꯐꯖꯔꯕ ꯋꯥꯐꯝꯁꯤꯡ ꯏꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯁꯣ ꯑꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯖꯩ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯈꯪꯖꯒꯦ ꯍꯥꯏꯕꯤꯌꯨ
ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯂꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯡꯕꯝ ꯇꯥꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯑꯥꯏꯇꯦꯝꯁꯤ ꯍꯣꯏ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯛꯆꯒꯦ ꯁꯥꯔ ꯏꯁꯩꯁꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯏꯁꯩꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯋꯥꯔꯧꯕꯤꯔꯅꯨꯀꯣ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯊꯝꯂꯤꯕꯅꯤꯅ ꯉꯁꯤꯒꯤ ꯂꯥꯏꯞ ꯇꯦꯂꯦꯟ ꯍꯟ ꯑꯥ ꯁꯣ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯅꯠꯇꯕ ꯑꯣ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟꯕ ꯁꯩꯔꯦꯡ ꯑꯣꯏꯔꯁꯨ ꯃꯣꯅꯣꯂꯣꯛ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯣ ꯋꯥꯔꯦꯡ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯕ ꯑꯣ ꯌꯥꯒꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯔ ꯑꯣꯏꯔꯒꯗꯤ ꯁꯥꯔ ꯑꯩ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯉꯥꯡꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤꯀꯣ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯁꯦ ꯁꯥꯔ ꯇꯥꯕꯤꯕ꯭ꯔꯥ ꯍꯜꯂꯣ ꯁꯥꯔ ꯇꯥꯕꯤꯕ꯭ꯔꯥ ꯑꯩ ꯁꯥꯔ ꯇꯥꯕꯤꯗ꯭ꯔꯕ ꯌꯦꯡꯕ ꯑꯩꯅ ꯇꯥꯖꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯣꯏ ꯇꯥꯖꯔꯤꯀꯣ ꯁꯥꯔ ꯀꯩꯅꯣ ꯍꯧꯕꯤꯔꯣ ꯍꯧꯕꯤꯔꯣ ꯇꯧꯖꯔꯒꯦ ꯁꯥꯔ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯣ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠ ꯂꯩꯅ ꯔꯤꯇꯨꯒꯤ ꯈꯣꯡꯂꯩ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯦꯔꯥ ꯊꯥ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯂꯩꯁꯥꯠ ꯇꯝꯖꯕꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯁꯨ ꯇꯞꯅ ꯇꯞꯅ ꯂꯩꯁꯥꯠ ꯂꯣꯏꯈ꯭ꯔꯅꯤ ꯅꯤꯉꯣꯜꯁꯤꯡꯅ ꯉꯥꯏꯖꯔꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯃꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯅꯤ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯔꯤ ꯎꯊꯥꯟꯒꯤ ꯀꯥꯡ ꯆꯤꯡꯕ ꯃꯈꯣꯟꯅ ꯅꯤꯜꯂꯔꯅꯤ ശ്രീ ജയോ രാധേ ഗോവിന്ദ രാധേ ഹരി ഉത്ഥാൻ കാꯡ ചിꯡꯕ ഹരി ꯄꯣꯂꯣꯏ ꯆꯠꯅꯗꯅ ꯅꯨꯡꯁꯤꯗꯔꯥ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯌꯥꯗ ꯐꯖꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯉꯛꯄꯅꯤ ꯔꯤꯇꯨ ꯅꯪꯒꯤ ꯈꯣꯡꯆꯠꯁꯤ ꯀꯔꯝꯅ ꯇꯝꯕ ꯉꯝꯒꯗꯕ ꯃꯇꯝ ꯀꯌా ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯊꯥꯕꯝ 12ꯁꯨ ꯆꯠꯈꯤꯒꯗꯕꯅꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯨꯡꯁꯤꯗꯔꯥ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯇꯥꯕꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯆꯥꯁꯤꯡꯗ ꯅꯨꯡꯁꯤ ꯂꯤꯠꯌꯦꯡ ꯄꯤꯕꯤꯔꯝꯃꯨ ꯃꯇꯝ ꯀꯧꯕꯤ ꯏꯅꯥꯎ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯅꯆꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦ ꯅꯆꯥꯁꯤꯡꯕꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯈꯪ ꯂꯩꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯏꯃꯥꯅ ꯅꯥꯄꯣꯟꯕꯤꯕ ꯑꯣꯏꯕꯤꯌꯨꯀꯣ ꯔꯤꯇꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯔꯤꯇꯨ ꯅꯪꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯁꯥꯔ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯇ ꯂꯣꯏꯁꯟꯖꯒꯦ ꯍꯥꯟꯅꯁꯨ ꯑꯩꯅ ꯏꯁꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯈꯜꯂꯒ ꯁꯩꯔꯦꯡꯁꯤꯗꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯍꯧꯗꯕ ꯑꯗꯨ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯠꯈꯤꯕ ꯌꯥꯎꯔꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤꯅ ꯍꯥꯏꯖꯔꯦ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯇꯥꯕꯤꯍꯧꯗꯕ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯥꯕꯤꯍꯧꯗ꯭ꯔꯒꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯊꯤꯕꯤꯗꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯀꯣ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯍꯣꯏ ꯇꯧꯋꯤ ꯁꯩꯔꯦꯡꯁꯤ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯏꯁꯥꯅ ꯏꯕꯤꯕ꯭ꯔꯥ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯩꯔꯦꯡꯁꯤ ꯏꯁꯥꯅ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯏꯖꯕ ꯑꯗꯒꯤ ꯏꯁꯩꯁꯨ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯑꯀꯥꯟꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕꯅ ꯃꯆꯤꯠ ꯃꯆꯤꯠ ꯁꯨꯝ ꯄꯥꯜꯂꯒꯀꯣ ꯍꯩꯕꯗꯤ ꯅꯠꯆꯗꯕ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯕꯅꯦ ꯁꯥꯔ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯦ ꯐꯖꯅ ꯏꯕꯤꯕ ꯑꯣꯏꯔꯒꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯑꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯈꯣꯏꯔꯤꯔꯣꯜ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯝꯂꯤꯀꯣ ꯃꯔꯝ ꯑꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯈꯣꯏꯔꯤꯔꯣꯜ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯃꯛ ꯂꯧꯕꯤꯕꯁꯨ ꯌꯥꯒꯅꯤ ꯁꯩꯔꯦꯡ ꯐꯖꯅ ꯑꯗꯨꯃꯛ ꯏꯕꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯍꯣꯏ ꯑꯗꯨꯃꯛ ꯊꯤꯕꯤꯗꯨꯅ ꯃꯌꯥꯝꯗ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯤ ꯊꯝꯖꯒꯦ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕꯨ ꯍꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯨꯛ ꯄꯤꯖꯒꯦ ꯁꯥꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯇꯦꯂꯦꯟ ꯍꯟ ꯁꯣ ꯏꯁꯥ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯎꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯃꯌꯥꯝꯗ ꯄꯤꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ 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 ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯑꯩ ꯈꯣꯡꯖꯤꯟ ꯂꯩꯇꯥ ꯃꯈꯣꯡꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯃꯥ ꯀꯧꯋꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯑꯣ ꯍꯩꯖꯕ ꯀꯔꯤ ꯎꯠꯊꯣꯛꯄꯤꯗꯧ ꯂꯩꯒꯦ
ꯍꯣꯏ ꯀꯔꯤ ꯄꯥꯈꯣꯡ ꯑꯝꯇ ꯆꯟꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯎꯈꯣꯡꯁꯦ ꯑꯩꯈꯣꯏ ꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯐꯣꯡꯕꯤꯔꯝꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯩꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯎꯈꯣꯡꯁꯦ ꯆꯟꯕꯤꯔꯣ ꯀꯔꯝꯕ ꯄꯥꯎꯈꯣꯡꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯈꯣꯏꯁꯨ ꯉꯁꯤꯒꯤ ꯑꯣ ꯑꯣꯏꯅꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯇꯥꯔꯣ ꯍꯣꯏ ꯍꯣꯏ ꯎꯇꯤꯜ ꯑꯃꯨꯕꯤꯝꯒꯅꯦ ꯎꯝ ꯇꯤꯡꯈꯥꯛ ꯑꯃꯒ ꯁꯤꯅꯦꯃꯥ ꯌꯦꯡ ꯆꯠꯁꯦꯅ ꯍꯥꯏꯅꯩꯌꯦ ꯍꯣꯏ ꯑꯗꯩꯗ ꯀꯩꯅꯣꯅ ꯎꯇꯤꯜ ꯑꯃꯨꯕꯤꯗꯨꯅ ꯊꯣꯛꯂꯛꯑꯦꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯁꯦꯠꯂꯒ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯇꯤꯡꯈꯥꯛ ꯍꯪꯒꯥꯝꯄꯥꯟꯗꯨꯅ ꯍꯪꯒꯥꯝꯄꯥꯟ ꯁꯨꯠ ꯇꯧꯔ ꯊꯣꯛꯂꯛꯄꯗꯨꯗ ꯎꯇꯤꯟꯗꯨ ꯏꯀꯥꯏꯃꯟꯈꯤꯗꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯤꯡꯈꯥꯛ ꯍꯪꯒꯥꯝꯄꯥꯟꯗꯨ ꯎꯕꯗꯨꯗ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯣꯡꯁꯦ ꯐꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎ ꯇꯤꯡꯈꯥꯛ ꯑꯃꯨꯕꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯗꯣ ꯑꯥꯎ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯁꯤ ꯀꯥꯞꯄ ꯍꯣꯜꯁꯤ ꯀꯔꯝꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯣꯏꯒꯗꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯁꯨꯝ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯤꯕ ꯑꯅꯤꯁꯤꯅ ꯌꯦꯡꯒꯗꯧꯔꯤꯕ ꯍꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯐꯖꯔꯝꯒꯅꯤꯀꯣ ꯏꯕꯨꯡꯉꯣ ꯎꯇꯤꯟꯅꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯕ ꯑꯃꯨꯕ ꯁꯨꯠꯇꯨꯒ ꯑꯩꯈꯣꯏꯒꯤ ꯐꯖꯕꯩ ꯖꯥꯠꯇ ꯍꯥꯏꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯄꯥꯟꯗꯨꯒ ꯁꯦꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯇꯨꯒ ꯐꯖꯔꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥ ꯎꯇꯤꯟ ꯑꯃꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏ ꯊꯣꯛꯄ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯦꯛ ꯃꯌꯥꯝꯅ ꯄꯥꯎꯔꯧ ꯍꯣꯏ ꯇꯧꯕ ꯑꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯂꯩꯆꯤꯟꯕ ꯍꯥꯏꯅ ꯍꯥꯏꯅꯩꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯆꯟꯕꯤꯔꯤꯁꯨ ꯄꯥꯎꯈꯣꯡꯅꯤ ꯑꯗꯣ ꯄꯥꯎꯈꯣꯡꯁꯦ ꯐꯣꯡꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ ꯐꯣꯡꯕꯗꯤ ꯑꯗꯨꯝ ꯐꯣꯡꯉꯤꯗꯨꯅꯤ ꯎꯇꯤꯟꯗꯨ ꯏꯀꯥꯏꯃꯟꯈꯤꯗ꯭ꯔꯥ ꯑꯗꯨꯝ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯣꯡꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯝ ꯆꯜꯂꯦ ꯆꯜꯂꯦ ꯌꯥꯎꯔꯦꯕ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯈꯟꯖꯕꯅ ꯑꯅꯤꯁꯦ ꯄꯨꯟꯅ ꯑꯣꯏꯔꯀꯥꯟꯗ ꯀꯔꯝꯕ ꯑꯣꯏꯗꯣꯏꯖꯥꯠꯅꯣ ꯐꯣꯡꯉꯛꯇꯣꯏꯖꯥꯠꯅꯣ ꯈꯟꯖꯔꯨꯔꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯔꯥ ꯃꯃꯥꯡꯗ ꯑꯣ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯑꯃꯨꯕꯤꯝꯒ ꯂꯩꯌꯦꯕꯀꯣ ꯇꯥꯕ꯭ꯔꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯑꯧ ꯑꯗꯨꯏ ꯍꯅꯨꯕꯤꯗꯣ ꯑꯝꯇꯒ ꯆꯜꯍꯜꯂꯛꯀꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯆꯠꯂꯣꯁꯦ ꯑꯗꯨ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯤꯛꯅ ꯐꯪꯕꯅꯤꯅ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅꯁꯨ ꯐꯪꯕꯅꯤꯅ ꯍꯧꯕꯤꯔꯣ ꯀꯣꯕꯤꯒꯅꯦ ꯈꯣꯏꯃꯨ ꯍꯣꯏ ꯏꯇꯥꯎ ꯆꯥꯅꯕ ꯑꯗ ꯈꯣꯏꯃꯨꯁꯤꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯉꯁꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯕ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗ ꯀꯣꯕꯤꯁꯤ ꯂꯥꯛꯆꯔꯕ ꯐꯖꯅ ꯆꯥꯃꯤꯟꯅꯔꯕ ꯈꯣꯏꯃꯨꯁꯤ ꯃꯌꯨꯝꯗꯗꯤ ꯅꯨꯡꯉꯥꯏ ꯇꯨꯝꯃꯦꯗꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯣꯕꯤꯁꯤꯅ ꯑꯃꯨꯛ ꯆꯥꯛ ꯀꯧꯔꯦꯗꯅ ꯆꯥꯛ ꯀꯧꯕꯁꯤꯗ ꯈꯣꯏꯃꯨꯁꯤꯅ ꯑꯃꯨꯛ ꯂꯥꯛꯑꯕ ꯀꯣꯕꯤꯒꯤꯁꯤꯗ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯀꯣꯕꯤꯒꯤ ꯃꯀꯣꯟꯗꯨꯗ ꯀꯣꯕꯤꯒꯤ ꯃꯅꯝꯗꯨꯅꯅꯦ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯂꯣꯏꯖꯔꯦ ꯏꯕꯨꯡꯉꯣ ꯑꯍꯟ ꯀꯩꯅꯣꯅꯤ ꯃꯥꯏ ꯃꯃꯤꯡꯅ ꯏꯕꯦꯇꯣꯟ ꯀꯧꯋꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯣꯏꯒꯤ ꯗꯥꯏꯃꯟꯁꯦ ꯇꯥꯕꯗ ꯏꯃꯥ ꯏꯕꯨꯡꯉꯣ ꯆꯥꯛ ꯏꯁꯤꯡꯒ ꯆꯪꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯁꯨ ꯇꯥꯕꯤꯌꯨ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯃꯇꯝ ꯆꯥꯅ ꯑꯗꯨꯃꯛ ꯆꯥꯊꯣꯛꯄꯤꯌꯨꯀꯣ ꯆꯥꯛ ꯆꯥꯗꯅ ꯗꯥꯏꯃꯟ ꯇꯥꯕꯗꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯐꯖꯅ ꯇꯥꯈꯤꯕꯗꯤ ꯌꯥꯏ ꯍꯨꯝꯅꯤ ꯁꯨꯕꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯈꯥꯎ ꯍꯥꯡꯂꯛꯂꯒꯗꯤ ꯏꯁꯥ ꯆꯈꯥꯎ ꯁꯣꯟꯊꯔꯛꯀꯅꯤꯀꯣ ꯍꯥꯡꯕꯕꯨ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯄꯨꯛ ꯃꯅꯨꯡꯁꯤꯗꯗꯤ ꯏꯕꯨꯡꯉꯣ ꯋꯥꯃꯩ ꯄꯨꯔꯥ ꯑꯣꯝꯃꯒ ꯍꯣꯏ ꯂꯩꯔꯕꯅꯤꯅ ꯆꯈꯥꯎꯗꯤ ꯄꯠꯂꯅꯤ ꯍꯣꯏ ꯅꯪꯕꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯕ ꯂꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯏꯁꯥ ꯐꯅ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯋꯥ ꯂꯩꯇꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯥ ꯐꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯤ ꯁꯦꯜ ꯂꯩꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯐꯠꯇ꯭ꯔꯒꯗꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯇꯥꯟꯕ ꯋꯥꯏ ꯑꯗꯨꯅ ꯏꯁꯥ ꯐꯔꯒꯗꯤ ꯑꯗꯨꯅꯤ ꯑꯗꯨꯃꯛ ꯏꯕꯨꯡꯉꯣ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯗꯥꯏꯃꯟꯁꯤꯗ ꯇꯥꯗꯅ ꯑꯩꯁꯦ ꯇꯧꯔꯕꯅꯤ ꯃꯤꯅꯗꯤꯅꯦ ꯄꯩꯁꯥ ꯄꯥꯡꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣ ꯄꯥꯡꯕ ꯑꯩ ꯑꯣꯄꯔꯦꯁꯟꯒ ꯇꯧꯔꯕꯅꯤꯗ ꯑꯗꯨꯅ ꯈꯪꯗꯦꯗ ꯇꯥꯗꯤ ꯇꯥꯕ ꯉꯝꯗꯤ ꯉꯝꯗꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯃꯛ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯕꯨꯁꯨ ꯍꯣꯏ 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 ꯊꯋꯥꯏ ꯍꯣꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕ ꯉꯝꯕ ꯑꯣꯏꯕꯤꯈꯣ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯃꯊꯪꯒꯤ ꯍꯣꯏ ꯀꯣꯂꯔꯗꯒꯤ ꯍꯣꯏ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯃꯈꯣꯏꯒꯤ ꯏꯆꯥꯅ ꯄꯤꯕ ꯕꯣꯔꯁꯦ ꯏꯃꯥꯁꯨ ꯐꯔꯒꯦ ꯏꯆꯥꯈꯩꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯃꯗꯨꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯣꯏ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 76309443
777 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯎꯠꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯁꯣ ꯊꯧꯔꯝ ꯑꯁꯤꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯅꯕꯣꯛ ꯁꯦꯛꯃꯥꯏꯗꯒꯤꯅꯦ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤ ꯏꯕꯦꯃꯜ ꯍꯥꯏꯕꯤꯕ꯭ꯔꯥ ꯕꯤꯕꯦꯟꯅ ꯑꯣꯏꯖꯕꯅꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯁꯣꯁꯤꯗ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤ ꯀꯔꯤ ꯎꯠꯊꯣꯛꯀꯦꯅ ꯈꯟꯕꯤꯈꯤ ꯁꯥꯔ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯆꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯗꯣꯛꯆꯒꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯤꯃꯗꯤ ꯊꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯁꯩ ꯁꯛꯅꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯝꯃꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30ꯗꯒꯤꯅ ꯄꯨꯡ 9:30 ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯊꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯁꯩ ꯁꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯏꯁꯩ ꯅꯠꯇꯕ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯃꯛ ꯎꯠꯊꯣꯛꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯃꯊꯪꯗ ꯇꯧꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯁꯤ ꯈꯪꯖꯒꯦ ꯁꯥꯔ ꯇꯥꯕꯤꯔꯕꯣ ꯇꯥꯖꯔꯦ ꯇꯥꯖꯔꯦ ꯁꯥꯔ ꯐꯣꯟ ꯇꯧꯖꯔꯤꯕ ꯈꯥꯡꯕꯣꯛ ꯈꯨꯂꯥꯛꯐꯝ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯒꯦꯅ ꯈꯜꯂꯒ ꯇꯧꯔꯛꯄꯗꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯀꯔꯤ ꯎꯠꯄꯤꯒꯗꯣꯏꯅꯣ ꯁꯥꯔ ꯑꯗꯨꯝ ꯃꯤꯅꯤꯠ ꯇꯥꯝꯗꯪ ꯇꯧꯖꯒꯦ ꯇꯧꯕ ꯍꯣꯏ ꯁꯥ ꯍꯣꯏ ꯁꯟꯒꯤ ꯃꯈꯣꯟ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯁꯥꯒꯤ ꯃꯤꯃꯤꯒꯤꯔꯤꯀꯣ ꯇꯥꯃꯤꯟꯅꯁꯤ ꯁꯥꯔ ꯌꯥꯂꯥꯟ ꯑꯩꯈꯣꯏꯒꯤ ꯍꯨꯏꯒꯤ ꯃꯈꯣꯜ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ